Ahanbada maroiba pau Center amasung state asida VJP gi lengak matam sangna leikhigani haina VJP Manipur Pradesh ki President A Sarda Devi na phongdokre Amasung Union Government na state amadi Union Territory singda COVID vaccine dose crore sama hena phanghankre haina ministry na phongdorakli Chan MAIBAM na MAMI na ukchari ayupung taragi MAMITv news update pizari. Center da Atal Vihari Bas Paina Luchingba VJP gi lengak matamda Manipur gi saukat thorangi damakta paikhat lamba thabak thoram sing adu Manipur da matam adugi Congress lengak na thabak paikhat pa hoba khaktani haina VJP Manipur Pradesh ki President A Sarda Devi na phongdokre VJP Moirang Mandal gi mapangal hena kankhatnaba amasung paikhat kadaba thorang kaya gi matangda khananaba VJP Manipur Pradesh ki President A Sarda Devi amadi Moirang Assembly constituency ki MLAP Sarat Chandra yauna ngarang mifam ama pangtokri Mifam aduda VJP Manipur ki President Sarda Devi na kumza lisangani kunithoi da pangtokadawriba Manipur Legislative Assembly mikhalda VJP na constituency nifu da mai paknaba hotnabada party ki worker khudikmagna lingzel manana thabak tawminasi Amadi India ki Prime Minister amasung Manipur ki Chief Minister na paikhatliba miyam gi yaifat thorang singgi matangda wafam kayasu Sardana phongdoki Center amasung State asida VJP ki lengak matam sangna leikhigani maram aduna Vishnupur District ki manungda leiriba constituency tarukmakta VJP ki leiriba candidate singna mai pakani haiba wafam MLA Sarat Chandra na mifam aduda paudamki mifam aduga mari lenana VJP Moirang Mandal ki President MD Abdul Hamid na constituency asida nauna VJP da changlakpa Mioy Singi enrollment drive so hongdoki. Mama ngayon lupi sing na maternity benefit ki scheme. Lupa chawa gi law na buwan na da miron biya ma da lupa chahum den yaw biya bse. Masidi ay isa na sakki hoy bangam bokko. Ay isa bot kara mi 95 ta kara ga 2000 bawa municipality da purami matam da moy gi sarkar lai coalition moy su sida isa ngang iba loy na Aikoi CPI oigera NPP oigera ama oigera NPP habani ko Manipur People's Party ki haujingna akoi ozoi Congress le biriba moi ki matamda law ba gai di law ramaga matam namada aikoi thabak to biramba matamda di yamna clear to biramda ba adumba leader naktani ba ngasi ju law ni singse moi na kari to biram ga se masi ai proof pi ba pame BJP ki foundation de da haibo king da environment ka mari leinana Aikoi Bharatiya Janata Party ki vision level leaders insida tree plantation to matamda nongam bada Bharatiya Janata Party ki yuva morcha na thaba u mayam phukki base matam to MLA kanano ai base mayam puna mana khangi Hauzik Fawbada Union Government na leibak asigi state amadi Union Territory singda COVID vaccine dose crore samagi mathakta phangankre ngarang numidang pung 8 Fawbada mioi la kuntra taruk hena hida ka pangamki aduga stock ta COVID vaccine dose crore taraga lag yankai humdoi hena season nadana leiri Union Government na leibak asigi state amadi Union Territory singda COVID vaccine dose crore samaga lag kuntra manga lising marifudarat taruk satruk humfu manga pikre Hauzik Fawbada vaccine dose crore tara lag yankai humdoi lising taramathoi sama yankai manga season nadana leiri haina PIB na piba report amana hairi Chief Minister N Brain na Haukibatang Taramari da Haudokiba Chief Minister gi Health for All tongan ba district sing da Haudokiba galoina na yumthong changduna analaing ba Haukri Health for All scheme gi makada Manipur da leiba khungang khudimak yum khudimak cover tawbangam na ba honari Medical Department ki tongan ba team sing na yum da sangduna leina mapan gi test tawba Haukri darkar leiba sing na analaing satharaba matungda hidak langthak sing fanghali Karigumba mathau tarabadi mafam saba healthcare center da thaduna analaing chathai hari Health for All scheme gi medical team na yum da changduna analaing chatharingai da asa workers sing na anaba sing masak khangdokpagi thabak su chathari hari All Angtha Election Committee amadi All Angtha Mairapai gi mihut ni haizaba mioi kharan Andro Assembly constituency ki hanagi MLA TH Syam Kumar bu yaripo gyambem gi miyamna
Changbada athingba thamliba asi lauthoktrabadi constituency asigi intending candidate L Sanjoy bu angthada changbada athingba thamlakpa yai haina media da phongdokkiba wafam adu khul lekai gi oiba waref nate haina sengdorakli Hiram asiga mari leina ngarang angtha maning lekai da L Sanjoy gi election committee na senjana pangthokiba paumi singa unaba amada committee asigi youth president K Sushil Kumar na hai Lakadoriba Manipur Legislative Assembly gi Mikhal Asida Andro Assembly constituency da yamna free and fair oiba Mikhal ama pangthok na ba honari Chairak Asida mioi kharana irang sagat pagi maong da thabak torak pa si yamna laibak thibani Thogliba wafam asigi matang da thigat lubada khul asida candidate amatagi vote khomba lakpada athingba thambagi wafam amata leiramdri Lakadoriba Mikhal Asida khul asigi miyamna thoklagliba candidate sing asidagi afaba candidate ama khanduna miyam gi mihut oina thagat na ba honamina si haki Intending candidate oina leiriba ingona panjarabada Sri Laurembam Sanjoy Singhi yamemda leibabu sangba yaroi haina masana masabu secretary ni haijaba mioi kharana haikiba adu angtha khungi apunba ware natte marnai oiba wafamni Sri L Sanjoy na angthada sangbada athingba amatta leite haina media gi thungda Lebak miyam pumbagi mafamda sengdokchari Narcotics and Affairs of Border na police ke khongbu aman haukiba October 13 ki numidang wairam pung manga makhairom tarakpa dwaida Imphal Dimapur lambi ki segmai kauzeng leima mapada achadawok sing check tawda heroin number 4 puduna lakpa me hum fare hari Heroin number 4 ga kwanana farba mioi sing adudi Technopol district ki Kemol sang village tagi Helkhomang mate jai kuntaret Chandel district ki Molnom village tagi Nemnei Kim Haukev jai kunmapan amadi Technopol district ki Molnom village tagi Yangkholet Haukev jai nifumathoi ni hari mioi sing adudagi police na sapon case yangkhaida lotuna purakpa gram chatro kunmangarom oigadaba heroin number 4 fagatki Loina na makoina tonglakpa Hyundai company gi car I10 registration number MN01Z 6826 yauna mobile phone ahum Aadhaar card ahum amaso police na fazinduna thamle hari makha taba aingi oiba thabak lokhanaba na police station da case ama lokhale hari Malem pungbada thengnariba COVID-19 ki laichut asidagi ngakthoknaba achamba section thorang khara ngakna chapinaba MAMITv ki maikaidagi ningsingjari madudi yumdagi hek sathokpaga face mask upiyu mi amaga gi marakta foot taru ki arapa thambiyu mai meet khut satoin hamdokpiyu amadi COVID vaccine kapa yaraba sing susoi soidina COVID vaccine kapthoktuna laichut asidagi kannaba miyampuna honaminasi Aroi badamaro eba pau amuk hana bizari Center amasung state asida BJP ki lengak matam sangna leikhigani haina BJP Manipur Pradesh ki president A Sarda Devi na phongdokre Amasung union government na state amadi union territory singda COVID vaccine dose crore sama hena phanghankre haina ministry na phongdorakli Ayuk pung taragi MAMITv News Update matang asida loizare ahenba pau singi damak numi chung pung tarani thogi MAMITv News Update bijeng tabiu